ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ 이마기 샌돌 우pu 시다 탕독자리 이싱 하빠 쿠자이 마사시수 시다 탐레고 이싱 야우라바니 이마 나마우나 짝수 로이자라바니 어둠 자바 야라니 이루자바 로이라가 가락두나 톰비 망골 아두다 레이리바니 마마우 누피나 어둠 하이락바두다 마학 하라우세 아이기 마우 따니 하이 솜다나 타로 자쿰나 쌍이 삿팜 타도나 하이제 혹시 따바다 라이마 마리에세 이코니 꼴라든 마닉 시지 파우바 마가 윰시다 레미나가니 하이나 칸다 이 따싱 아와바 모이 속 캔나 누시다바 누피 짝통리바 가이세 망곤다 마룸 이 비저닝 문한테 아이나 당가이 막 헥 파다다나고 따우바니 짠돌 우푸두기 마망다 팜두나 이루자바 로이라바니나 산돌 사와시 랑네 헥 틸라가 레이바 하이바두니 마시 망가이 가이노 이마우 펑부기 농가이 바이도 아이나디 이싱 마이싱가 묵 룸라노 kayam ingni haige jam hekta saitharage dan haibani adubu mahakna ima ingni ima nani haidana he lumida hauzikti ising asabana iruzaba loithokle sandol sawase nana thillaga chak amu sathoki haibani ai moktani mabuk mapauna marol lama phariba manem aibu mahakna mahakbu hek pokpiba mamani kaina khalliponi ko Mamang nupi asina mahakpa yamna nungsidi yamna yade haibasi mahakna khangde. Masigi maramdi tharona mahakna manembu yadabado mapal khak thokte uthokte. Mathamoida khanjaba lona tawbadani imungda sangduna. Hai imabu chak chanaba tawrage ne. Ima chak thiduna leire. Tharo mamang nupi na thongma chak ising aduga yamna phajana sathokle. Ngayak laybaga laykaida satli phanik sabi ibemugi manakta phamthaduna wari tawni nang nausik sari phanek asina kanagi inaw nupigi ni se masida sabi daba yade dana mana giri giri hek taklaga ne dum lairaba nati ibemu nangbu isegi phanek amata siloiraga sabi gira haiba sabi yudana isegi ro haise ha aigi nati imong nupigi phanek phajaba amatang aina pigi haina khanba Ibemo nasinti haini aigi mongnu pidinia phakre othokna phakre ko leikai asida aigi mongnu pidongna phabadi ani suna leiramgani haiba ai khak thajadi maramna mokliba mana asuk yamna maram moklagabu aina karamna magi tawbiroi tawni magi damakta aina tawba yaba tawni wafam asida ibemuna isegi phanek adubudi hoi sage sisi kaklaga sage yani se adubu magi masada yet yesinnabu wakal amadi phauri tombina nakoigi nga thong masu haibado adu sasi naha oiringaida masu arak ayaktinya sesau san hoisi phare si haige haina lakpani ayamu satlage hoi si tombi haugatuna satkri ibemu mathanta wakal khali si tombina khangdabu afamama leiri mana magi mamang nupi sibu yamna phai haina ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯕ ꯁꯥꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯃꯗꯤ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯐꯅ ꯂꯥꯛꯈꯥꯕ ꯐꯁꯅꯨ ꯃꯍꯥꯛꯀ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒ ꯄꯨꯜꯂꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯉꯥꯡꯅꯕ ꯁꯛꯅꯕ ꯉꯝꯕ ꯃꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯃꯤꯕꯨ ꯀꯌꯥꯝ ꯐꯔꯤꯒꯦ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯈꯪꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯅꯒ ꯍꯥꯏꯔꯣꯏ Magi mamang nupidi adumna tawbani kain isilase hek kanglubada aigi isamase hekta phoikidoiba aduna ai haiba yadi numit thabu huin sabro ngaiba taredana tombi numidangi matam aduda yena kha domda hek thoi matam masida kanagumba ama makoigi inkolgi marum amada pakthaduna lumkibagum mi ama leikibagum changkibagum magi masada hek phaure karino hausik aina uribadu Tadi somda karigumba inkol somda mida tabrane haipet yengi mahangna haipet ukiba saktam madugi hairurabadi huran sangma maladuna hekta asumna
masang mamaw butan na bumaong dalaw. Huran masangye, ho ibungo, imaw ibema, huran masangye niya, nakoy ba amuk tamapal da thogla unya, ho ibungo. Asam na mahak na laurabada imungdagi masaka mamaw nupiga thoglai. Ima, kaidawreba. Ibungo, huran masang mamali, ima na husik, maning asong na thoglakpada, kanagumba ama, ingkol marak asida, sangsilaga, pagtakiba mali, amuk ta yengsi niya, huran ba. Amukta yengsi, huran pasi, hekta, huran sang bayabro, ima tauke. Huiba. Haiduna ningthem su, makuta saye mapaiduna, huran madu, hekta parage haina, makong thang mahausili. Masida tharona. Makoy tatuan, kaino, nakonga thang libuduba, kay komta, kaino ni nangbo, ngawbro. Huran mapagi, huran masang yaisi. Kayadi huran manhosipwa, huran mo iramoy. Ima na sum, sirana na ubo iramni. Ima, ekoy de hek lakpa, hongdong arang nido, mana songsingiba oirini mamaw nupigi wafam asida hoine he madu oiram batainya hagdong oiram lani bung imadi huran sanglaboy haina khalure mama na nokpaduda nokni ima nang nokni aini ni somda huran da etta pharge ta kai phudage na khalure yare toklo imung de sanglasi haiduna mama masa makoi ani na mang thakre tharo leptuna leho inghola somda haiphet yengduna haije Sinto hairaga masi siram noidra haibanida otok asu pangde tawi haib asunga na huran mo bulak hongnabra haibanida horen mi khoina tumna himnakra matamaduda nakpa kaidawgeba masu yam tamna sangkre mahakna naronda tumina tawriba thabak asi manem amadi mapuroibana khangba natte tharo apangmi nupi amasu natte wakhal lawsing leibi tungmangi pomit irang yamna khangi yamna haithoi singthoibi nupi ama khakni Manemgi mamangdana yamna phabi yumgi mau abhabi amani mahakna sariba mathangi ayukni tombina yauraduna thabai khang khara tawsinba hobi matam asida ingkholda panba kobi kunmuk adu sit nalaga leiramni ingakngakna karino tawribu mataw asidia aduk yamba kobi dubu kadaida karino aibu mangla taibangla tawriba sibo Ima ibema, hai, ingkol somda mukta thoglaw niya, hai tarabra, somda mukta la, tawriba mataw asibu karino. Tharosu thoglagtuna, ima, kaidawrage, yengun hai, ingkol asida hawba kobi mayamdo, amatte hek leiramdri haiba, kari mataw no haiba masibo, phaniham saurabani. Haima, ima, sidi karamdano, aina ngarang numidangda, huran masang mamali na haikibado, tasiyang no huran masang lamledana, hai koina tumnakra matam aduda, mahakna kobi mayam se loini hektuna pukredana mangzaredana yaktiya kobi mayam ado ai hakna ikwang asi naba makai ising sai tuna laknaribaneba adugati lem he mangida arangtani kobi malelaga sathoklaga mahaw yenge haidana amatang lenkiba adugati manemgi matawaduda ima ainadi huran masanglamgani haibadi thajarudi adoima ngarangaina uiron tumthaba hawra matam aduda haiphet Konjel amadi takibagum tawi ainadi nungsisitpada unawana lengbagi makol oira mali kainaga khalui adugadi as ayam saida ma namawainadi kobi duna phabaga kupsu pukhang masuduna pen kaisage haina khanduna leijaribani haiba cham phangdori tawrisi phaniyamba kobi neba loini yathatuna hukhida ima yamna sauninge adubu khangni huranbagi tarani mapugi nongma haiba malai pen di thokla pen kidreda Tharo, makoy kada sangi pamung aduda pamtay aduga nokpet taw na haizay. Tas, kamdaw yan. Ay niya pabado thoklidana. Hausikti hanubisya. Makoy do prong kek chaklamlan. Kalagtumpil. Sibungay kayo. Tungay bahay ba to? Suktong magsidi masaksi. Karito ay haydo tugsa sayo. Kanadi. Ay hausik, ipamjat kadabani. Karatunok to sa lawki. Haydo na patloy sindo na mapalda to e tombina. Imawoy bema nang buo kadayda satki haiba no niya masida sumni hekta haizili ima yungi mado masangamje ay bumugda lao haidana ngarang paw laklami adugi amukta salugi tawbani haiba adu oiradi nang bunga sayna satpa kaidawge thida angaw bisidia ima yanida nati nama nabagi manakta satni haribadubu kari pudawriya haiba nasangamta satawribaro karibu puni haige ima sumayna sum satladawni Hai, yadi, napam satpabu, nasangang dasat kadro, karino, namado ng sabayama malay ko, ima silpige, yani ima, yadi,
ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗ ꯀꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯁꯤ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤ꯫ ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥ ꯆꯥ ꯈꯔ ꯂꯩꯈꯣ, ꯅꯈꯣꯏꯅ ꯃꯥꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏꯁꯨ ꯌꯥꯝꯅ ꯄꯥꯝꯕꯒꯨꯝ ꯇꯧꯕꯗꯥꯏ, ꯈꯔ ꯍꯦꯛ ꯌꯥꯎꯈꯣꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯍꯔꯥꯎꯕꯅ ꯃꯍꯥꯛꯇꯤ ꯂꯣꯏꯔꯦ, ꯃꯊꯟꯇ ꯅꯣꯛꯇꯨꯅ꯫ ꯁꯦꯜꯁꯨ ꯐꯪꯂꯦ ꯇꯧꯔꯤꯁꯤ, ꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯑꯩꯗꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯃꯥꯅꯗꯤ ꯊꯥꯖꯔꯤꯅꯦꯕ, ꯑꯄꯪ ꯍꯥꯏꯁꯤꯅꯤ꯫ ꯃꯄꯥ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅꯤ, ꯏꯃꯥ, ꯍꯣ ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ, ꯀꯗꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯊꯪꯅꯔꯤꯕ ꯃꯃꯥꯕꯣꯛ ꯍꯣꯏꯔꯣꯝꯗꯒꯤ꯫ ꯑꯣ, ꯁꯣꯝꯗ ꯂꯩꯌꯦ, ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯤ ꯂꯥꯛꯏ꯫ ꯏꯃꯥꯅꯗꯤ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯂꯥꯛꯀꯗꯧꯕꯩ ꯅꯤꯡꯉꯨꯔꯦꯗꯅ꯫ ꯍꯣ, ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯑꯕ, ꯏꯃꯥꯗ ꯄꯥꯎ ꯌꯥꯝ ꯇꯝꯅꯤꯡꯉꯕ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯁꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯅꯃꯥꯒꯤ ꯐꯤꯕꯝꯕꯨ ꯀꯝꯗꯧꯍꯧꯒꯦꯅꯦ? ꯃꯥꯗꯤ ꯑꯔꯣꯏꯕꯗꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯈ꯭ꯔ ꯃꯥꯜꯂꯦ, ꯃꯊꯟꯇ ꯄ꯭ꯔꯣꯛ ꯑꯦꯛꯖꯥꯛꯈꯩ ꯈꯪꯍꯧꯔꯦ ꯍꯥꯏꯕ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯩꯅ ꯅꯣꯛꯅꯤꯡꯕꯁꯤꯗꯤ ꯏꯃꯥ꯫ ꯈꯔꯁꯨ ꯇꯧ ꯇꯥꯔꯦꯗꯅ꯫ ꯌꯦꯡꯉꯣ, ꯑꯩꯅ ꯑꯁꯨꯝꯅ ꯅꯔꯣꯟꯗ ꯊꯕꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯠꯊꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯕ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤꯅꯦ, ꯑꯗꯨꯕꯨ ꯅꯠꯇꯦ, ꯃꯥꯕꯨ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯀꯩꯅꯣ ꯍꯥꯏꯕ ꯇꯧꯔꯛꯏꯗꯣ? ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯁꯨ ꯆꯪꯂꯛꯏ꯫ ꯏꯆꯦ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯗꯤ? ꯅꯠꯇꯦ, ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯛꯂꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯥꯛꯏꯗꯨꯗꯤ ꯏꯆꯦꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯔꯝꯕ ꯀꯣꯕꯤ ꯃꯈꯩꯗꯣ ꯂꯣꯏꯅ ꯌꯥꯟꯊꯠꯂꯤꯕꯅꯤ, ꯌꯥꯏꯐꯕꯒ ꯑꯩꯒꯗ꯫ ꯃꯗꯨꯗ ꯌꯨꯝꯗ ꯌꯧꯅꯕ ꯍꯣꯜꯂꯛꯄꯗꯗꯤ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ꯫ ꯍꯩ ꯍꯨꯔꯥꯟꯕ ꯆꯠꯄꯕꯨ ꯑꯗꯨꯛ ꯉꯟꯅ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ? ꯈꯔ ꯊꯦꯡꯅ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯌꯦꯡꯉꯣ ꯏꯃꯥ, ꯃꯈꯣꯏꯅꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯏꯪꯈꯣꯜꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯖꯥꯠꯅꯤ, ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯔꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯍꯨꯔꯥꯟꯕ ꯐꯥꯎ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅꯅꯦ ꯈꯥꯝꯗꯣꯛꯂꯤꯕ, ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯍꯩꯃ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯈꯣꯏꯅ ꯀꯣꯕꯤ ꯊꯦꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯑꯩꯗꯤꯅꯦ ꯀꯌꯥꯗꯃꯨꯛ ꯄꯥꯈꯠꯂꯤ, ꯏꯃꯥꯗꯒ ꯑꯃꯨꯛ ꯇꯥꯒꯗ꯭ꯔꯥ ꯀꯥꯏꯅ꯫ ꯏꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯅꯅꯦ ꯅꯥꯀꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯇꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯑꯩꯗꯤꯗꯣ꯫ ꯁꯅꯥꯖꯥꯎꯕꯤꯅ, ꯍꯣꯏ ꯌꯥꯔꯦ, ꯅꯧꯄꯥ ꯅꯨꯄꯥꯁꯤꯅꯅꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯖꯔꯤꯅꯤ, ꯃꯊꯪꯗꯒꯤ ꯃꯔꯥꯏꯅ ꯍꯦꯛ ꯁꯤꯡꯖꯔꯁꯅꯤ꯫ ꯏꯆꯦ, ꯑꯩ ꯌꯥꯏꯐꯕ ꯍꯣꯏ ꯐꯥꯎꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯐꯠꯊꯣꯛꯈ꯭ꯔꯦ ꯊꯔꯣꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯀꯗꯥꯏ ꯊꯝꯈ꯭ꯔꯒꯦ ꯀꯣꯕꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯣ, ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯏꯃꯥꯅꯅꯦ ꯂꯣꯏꯅ ꯍꯦꯛ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯠꯇ ꯈꯛꯍꯧꯗ꯭ꯔꯕ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯑꯃꯇꯪꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯈꯛꯍꯧꯕꯅꯤ꯫ ꯑꯋꯥꯡꯒꯤꯅꯅꯦ ꯇꯣꯝꯕꯤꯁꯤꯅ ꯃꯥꯅ ꯆꯥꯔꯒꯦ ꯂꯩꯔꯒꯦꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯕ, ꯑꯗꯨꯗ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯕꯦꯝꯃ, ꯁꯦꯜ ꯀꯌꯥꯝ ꯐꯪꯉꯤ ꯈꯪꯉꯕ? ꯍꯨꯔꯥꯜꯂꯛꯄ ꯀꯣꯕꯤꯗꯨꯅ ꯌꯣꯟꯕꯒꯤ ꯁꯦꯜ ꯑꯗꯨꯗꯒꯤꯅꯦ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯅꯧꯄꯥ ꯅꯨꯄꯥꯁꯤꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯒ ꯏꯃꯥꯅ ꯊꯣꯡꯂꯦ, ꯑꯗꯨꯒ ꯆꯥꯔꯦꯗꯅ꯫ ꯀꯌꯥꯗꯤ ꯍꯥꯎꯈ꯭ರೆ, ꯍꯨꯔꯥꯜꯂꯒ ꯆꯥꯕꯩꯔ ꯈꯪꯗꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤꯗ ꯏꯃꯥ, ꯆꯥꯛ ꯏꯟꯁꯥꯡꯒ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯟꯁꯥꯡꯒꯤ ꯋꯥꯗꯤ ꯄꯩꯈꯩ ꯂꯩꯅꯤ, ꯑꯗꯨꯗ ꯆꯥꯛꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯁꯤ꯫ ꯑꯁ ꯈꯪꯗꯦ, ꯏꯃꯥꯅ ꯊꯣꯡꯒꯦꯔꯥ ꯀꯩꯅꯣ, ꯑꯩ ꯆꯥꯛ ꯆꯥꯔꯛꯇꯦꯀꯣ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩ꯫ ꯍꯣꯏ, ꯈꯔ ꯍꯦꯛ ꯊꯣꯡꯕ ꯍꯩꯗꯨꯅꯤ, ꯀꯌꯥꯝꯕꯨ ꯀꯨꯏꯅꯦꯒꯦ? ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯤ꯫ ꯈꯪꯗꯦ ꯏꯃꯥ, ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯅꯌꯥ ꯅꯨꯄꯥꯗꯨꯁꯨ ꯃꯣꯏ ꯃꯃꯥꯕꯨ ꯌꯥꯝ ꯅꯤꯡꯏ, ꯃꯣꯏ ꯃꯃꯥꯗꯨꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯏ꯫ ꯑꯩꯗꯤꯅꯦ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯃꯥꯅꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯑꯩꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯅ ꯃꯄꯥꯜ ꯍꯦꯛ ꯊꯣꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯒꯤꯅꯤ ꯅꯆꯥ ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯂꯣꯟ ꯍꯦꯛꯇ ꯇꯧꯔꯤꯁꯦ꯫ ꯇꯧꯈꯤꯅꯤ, ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯅꯤ, ꯑꯗꯨꯒ ꯃꯄꯥꯜ ꯊꯣꯡꯗꯅ ꯑꯐꯕꯤ ꯁꯥꯅꯤ꯫ ꯏꯃꯥ, ꯌꯨꯝꯒꯤ ꯏꯃꯥꯅ ꯑꯩꯁꯦ ꯃꯧ ꯑꯐꯕꯤꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯍꯥꯏꯕ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯣꯛꯇꯨꯅ, ꯏꯆꯥꯇꯅꯤ, ꯑꯩꯒꯤ ꯏꯆꯥꯇꯅꯤ꯫ ꯅꯤꯡꯍꯣꯜ ꯑꯍꯨꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗ꯭ꯔꯤꯕ, ꯌꯥꯏꯃꯗꯣ ꯃꯗꯨꯅ ꯃꯍꯤꯜ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯅꯤꯔꯕ ꯍꯣꯜꯂꯕ꯫ ꯏꯃꯥꯁꯨꯅꯦ ꯍꯦꯛꯇ ꯄꯤꯊꯣꯛꯈꯤꯅꯤ꯫ ꯑꯩꯅꯗꯤ ꯋꯥ ꯑꯝꯇ ꯃꯗꯨꯗ ꯍꯥꯏꯔꯨꯕ ꯍꯦꯛ ꯌꯥꯗꯦꯗꯣ꯫ ꯕꯦꯝꯃ, ꯍꯥꯏꯔꯨꯅꯨ, ꯃꯤꯅ ꯅꯪꯕꯨ ꯐꯠꯇꯅ ꯈꯟꯈꯤꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯇꯨꯃꯤꯟꯅ ꯃꯅꯨꯡꯗ ꯁꯔꯧ ꯁꯤꯟꯒꯗꯕ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯦ ꯅꯪ ꯌꯥꯝꯅ ꯍꯩꯕ ꯇꯥꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯏꯃꯥ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯁꯅꯥꯖꯥꯎꯕꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯏꯇꯠ ꯇꯠꯇꯅ ꯍꯥꯏ꯫ ꯃꯄꯥꯜ ꯊꯣꯡꯗꯅ ꯑꯐꯕ ꯁꯥꯕ, ꯃꯅꯨꯡꯗꯅ ꯍꯨ ꯐꯨꯝꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯥꯖꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯊꯕꯥꯌꯥꯏꯗꯨ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯊꯔꯗꯨꯅ ꯂꯩꯔꯤ꯫
ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯀꯔꯤ ꯄꯥꯝꯕ, ꯀꯔꯤ ꯋꯥꯠꯂꯕ, ꯀꯔꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯒꯦ? ꯑꯗꯨꯝꯅ ꯑꯃꯨꯛ ꯁꯨꯛꯊꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ꯫ ꯏꯃꯥ, ꯍꯥꯏꯌꯨꯅꯦ, ꯏꯃꯥ ꯇꯥꯔꯤꯅꯦ꯫ ꯏꯃꯥ, ꯁꯨꯝꯗꯧꯕ, ꯑꯩꯗꯣ ꯖꯛ ꯍꯦꯛꯇ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦꯅꯦ? ꯑꯃꯨꯛ ꯀꯣꯏꯊꯔꯅꯨꯅꯦ꯫ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯍꯥꯏꯕ꯫ ꯅꯁꯨ ꯅꯨꯄꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯐꯖꯕ ꯑꯃ ꯂꯩꯕꯤꯗꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ꯫ ꯑꯗꯨꯗ ꯑꯩꯁꯦ ꯈꯪꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯀꯩꯅꯣꯗ, ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯒ ꯑꯉꯥꯡꯅ ꯃꯐꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯌꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕꯗꯣ? ꯃꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕ? ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯕꯥꯌꯥꯏ ꯍꯦꯛ ꯄꯥꯈꯣꯝ ꯄꯤꯕ ꯉꯝꯗꯦ꯫ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯆꯦꯡꯆꯥꯛ ꯋꯥꯟꯕꯗ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯏꯃꯥ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ꯫ ꯅꯪꯒꯤꯗ ꯍꯣꯠꯅꯕꯗ ꯅꯃꯥ ꯑꯩꯁꯦ ꯁꯤꯔꯝꯊꯥꯏ ꯐꯥꯎꯕ ꯍꯦꯛ ꯑꯋꯥꯕ ꯑꯣꯏꯗꯧꯔꯤ꯫ ꯑꯗꯨꯛ ꯐꯖꯅ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯂꯩꯔꯣ ꯍꯥꯏꯗꯅ ꯁꯦꯜꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯤꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯃꯇꯥꯡ ꯆꯥꯗꯕꯩꯅꯤ ꯏꯃꯥ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯂꯩꯔꯒꯦ꯫ ꯏꯃꯥꯗ ꯁꯦꯜ ꯂꯩꯔꯕꯗꯤ ꯈꯔ ꯄꯤꯌꯣ꯫ ꯍꯣ ꯅꯃꯥ ꯑꯩꯗꯤ ꯁꯦꯜ ꯄꯥꯝꯕꯤꯅꯤꯅ ꯋꯥꯠꯇ ꯀꯩ ꯍꯦꯛ ꯂꯩ꯫ ꯅꯈꯣꯏ ꯃꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯌꯨꯝ ꯄꯥꯜꯂꯕ, ꯌꯨꯝ ꯑꯃ ꯄꯨꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯤꯔꯤꯕꯅꯦꯕ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦꯗ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ꯫ ꯏꯃꯨꯡꯗꯒꯤ ꯊꯔꯣ ꯄꯨꯈꯝ ꯑꯃꯗ ꯁꯤꯡꯖꯨ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯒ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯁꯤꯟꯅꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯅꯝꯌꯥꯏ, ꯁꯤꯡꯖꯨ ꯆꯥꯁꯤꯁꯦ꯫ ꯑꯩꯅꯉꯁꯥꯏ ꯑꯌꯨꯛꯇ ꯅꯨꯡꯊꯤꯜꯗ ꯁꯤꯡꯖු ꯆꯥꯒꯦ ꯍꯥꯏꯗꯅ ꯃꯆꯜꯒ ꯂꯣꯏꯅ ꯂꯥꯡꯂꯒ ꯊꯝꯂꯝꯂꯕ꯫ ꯏꯅꯝꯌꯥꯏꯗꯤ ꯁꯤꯡꯖꯨꯁꯨ ꯌꯥꯝꯅ ꯄꯥꯝꯕꯅꯤ, ꯆꯥꯁꯤ ꯈꯔ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯆꯥꯅꯤꯡ ꯂꯩꯔꯝꯂꯤꯅꯤ꯫ ꯅꯪꯒꯤꯁꯤꯕꯨ ꯃꯣꯔꯣꯛꯀ ꯀꯌꯥ ꯁꯥꯔꯝꯃꯣꯏꯗ꯭ꯔꯣ? ꯈꯔ ꯁꯥꯍꯟꯁꯤꯀꯣ, ꯃꯣꯔꯣꯛ ꯁꯥꯅ ꯌꯥꯝ ꯆꯥꯅꯤꯡꯂꯤꯕꯅꯤ ꯑꯩ꯫ ꯏꯅꯝꯌꯥꯏꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕ ꯈꯪꯉꯤꯗ꯫ ꯑꯩꯅ ꯈꯪꯅ ꯇꯧꯔꯕꯅꯤ꯫ ꯍꯦꯛꯇ ꯆꯥꯔꯣ ꯏꯅꯝꯌꯥꯏ꯫ ꯏꯃꯥꯁꯨ ꯆꯥꯔꯣ꯫ ꯏꯃꯥꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ꯫ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯍꯨꯛꯑꯣ ꯏꯃꯥ, ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ꯫ ꯍꯣꯏ꯫ ꯊꯕꯥꯌꯥꯏꯅ, ꯏꯃꯥ, ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯊꯔꯣꯅ, ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯏꯅꯝꯌꯥꯏ? ꯌꯥꯝꯕ ꯅꯠꯇꯦꯗ, ꯈꯔ ꯁꯨꯝꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯣ, ꯑꯩ ꯄꯤꯔꯒꯦ ꯏꯅꯝꯌꯥꯏ꯫ ꯅꯪꯅ ꯄꯤꯒꯦꯕ? ꯍꯣꯏ ꯏꯅꯝꯌꯥꯏ꯫ ꯃꯁꯤꯗ ꯇꯣꯝꯕꯤꯅ, ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯄꯤꯔꯨꯅꯨ, ꯏꯃꯥꯅ ꯈꯔ ꯑꯗꯨꯝ ꯄꯤꯅꯤ꯫ ꯅꯃꯧ ꯄꯤꯔꯒꯦ ꯌꯥꯅꯤ ꯏꯃꯥ꯫ ꯄꯤꯔꯨꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩ ꯑꯗꯨꯝ ꯄꯤꯔꯒꯦ ꯌꯥꯔꯅꯤ ꯏꯃꯥ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯅ ꯄꯤꯕ ꯌꯥꯏꯅ, ꯅꯠꯇ꯭ꯔꯣ ꯏꯅꯝꯌꯥꯏ? ꯊꯕꯥꯌꯥꯏꯁꯨ ꯁꯦꯜ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯔꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯗ, ꯑꯩꯈꯣꯏꯁꯨ ꯏꯆꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯁꯤꯡꯖꯨꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯆꯥꯡ ꯀꯥꯏꯁꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨꯀꯣ ꯏꯅꯝꯌꯥꯏ, ꯑꯝꯇ ꯂꯦꯝꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯂꯣꯏꯅ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣꯗ꯫ ꯇꯣꯝꯕꯤꯅ, ꯐꯔꯦ, ꯑꯩꯅꯦ ꯅꯅꯦꯇꯣꯟ ꯍꯣꯏꯗ ꯐꯠ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯔꯝꯂꯅꯤ꯫ ꯅꯅꯦꯇꯣꯟꯃꯛꯀꯤ ꯃꯆꯤꯡꯅꯦ꯫ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯅꯪꯒꯤ ꯁꯦꯜꯗꯣ ꯅꯆꯟꯅꯨꯄꯤꯗꯒꯤ ꯂꯧꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯤ꯫ ꯏꯅꯝꯌꯥꯏ, ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯝ ꯍꯦꯛ ꯁꯥꯗꯕ꯭ꯔꯣ ꯏꯅꯝꯌꯥꯏ ꯅꯪꯗꯤ? ꯁꯤꯕꯨ ꯀꯌꯥꯝ ꯁꯥꯔꯗꯅ, ꯁꯤꯒꯤ ꯈꯨꯠꯁꯥꯁꯤꯗꯤ ꯌꯧꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯗꯗꯤ꯫ ꯑꯩꯗꯤ ꯆꯥꯕ ꯉꯝꯂꯔꯣꯏ ꯏꯅꯝꯌꯥꯏ꯫ ꯏꯅꯝꯌꯥꯏ ꯑꯗꯨꯝ ꯆꯥꯔꯣ꯫ ꯆꯥꯈꯤꯁꯤ ꯀꯩꯅꯣ ꯈꯔꯒ꯫ ꯑꯩ ꯑꯣꯛꯂꯦ, ꯑꯩ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯏꯅꯝꯌꯥꯏ꯫ ꯈꯨꯠꯁꯥꯒꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯨꯔꯒꯦ, ꯑꯩ ꯌꯥꯗ꯭ꯔꯦ ꯏꯅꯝꯌꯥꯏ꯫ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯕꯥꯌꯥꯏꯗꯤ ꯀꯟꯅ ꯍꯦꯛꯇ ꯆꯥꯔꯤ꯫ ꯊꯔꯣꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯆꯥꯎ, ꯅꯪ ꯆꯥꯎꯕ ꯅꯨꯡꯉꯥꯏꯅꯤ꯫ ꯅꯕꯨꯛ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ, ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ꯫ ꯎꯁꯤꯊꯤ ꯃꯣꯔꯣꯛ ꯑꯗꯣ ꯑꯩꯍꯥꯛꯅ 15ꯅꯤ ꯂꯣꯏꯁꯤꯟꯈꯤꯕ, ꯌꯦꯡꯒꯦ꯫ ꯍꯥꯏꯅ ꯊꯕꯥꯌꯥꯏ ꯃꯕꯨꯛ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯀꯩꯅꯣꯅꯦ, ꯄꯨꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ꯫ ꯑꯩꯃꯥ, ꯄꯨꯛ ꯆꯥꯛꯂꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯩꯅꯣ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯒꯔ ꯍꯦꯛꯇ ꯊꯛꯏ꯫ ꯏꯁꯤꯡ ꯑꯗꯨ ꯀꯣꯟꯅꯗ꯭ꯔꯦ꯫ ꯑꯃꯨꯛ ꯂꯥꯎꯏ, ꯊꯔꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯏꯁꯤꯡ ꯈꯖꯤꯛꯇꯒ ꯄꯨꯊꯣꯔꯛꯑꯣ꯫ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯄꯨꯛꯁꯦ ꯀꯟꯅ ꯆꯥꯈꯠꯂꯛꯂꯦ꯫ ꯊꯔꯣ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯄꯥꯜꯗ ꯃꯅꯝ ꯂꯥꯎꯔꯛꯄꯗꯨ ꯃꯍꯥꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯥ? ꯀꯔꯤꯒꯤ ꯈꯨꯝꯕ? ꯁꯨꯛꯈꯨꯝ ꯍꯦꯛ ꯈꯨꯝꯃꯣꯏ, ꯌꯦꯡꯒꯦꯕ꯫ ꯊꯔꯣ, ꯏꯁꯤꯡ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫
ꯁꯣꯝꯗ ꯑꯩ ꯌꯥꯗ꯭ꯔꯦ ꯄꯨꯛꯁꯤ ꯁꯥꯛꯄꯅ ꯌꯥꯗ꯭ꯔꯦꯕ ꯊꯥꯔꯣꯗꯤ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯊꯕꯥꯌꯥꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯀꯜꯂꯒ ꯍꯦꯛꯇ ꯊꯛꯏ ꯈꯔ ꯐꯒꯗꯕꯣꯏ ꯅꯤꯡꯕꯅꯤ ꯑꯗꯨ ꯄꯥꯛ ꯍꯦꯛꯇ ꯍꯟꯗꯦ ꯑꯃꯨꯛ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯏ ꯊꯥꯔꯣ ꯎꯄꯨ ꯀꯥꯆꯤꯜ ꯑꯗꯨꯗ ꯍꯦꯛꯇ ꯂꯣꯠꯂꯤ ꯊꯥꯔꯣ ꯂꯩꯕ ꯎꯗꯕꯗꯨꯗ ꯊꯕꯥꯌꯥꯏ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯕ ꯃꯕꯨꯛ ꯆꯥꯛꯄꯗꯣ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯄꯥꯝꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯊꯥꯔꯣ ꯃꯈꯨꯠꯇ ꯁꯨꯝꯖꯤꯠ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨ ꯋꯥꯏ ꯁꯤꯠꯆꯤꯜꯂꯤ ꯇꯣꯝꯕꯤꯁꯨ ꯃꯈꯨꯠꯇ ꯀꯣꯕꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯅꯦ ꯇꯣꯝꯕꯤꯅ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯕꯤꯁꯤꯃ ꯆꯥꯎ ꯍꯥꯏꯗꯅ ꯃꯈꯣꯏꯗꯒꯤ ꯂꯦꯜꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯛ ꯌꯥꯝꯕꯗꯨꯅ ꯂꯣꯏꯅ ꯎꯔꯥꯟꯕꯤꯈ꯭ꯔꯦꯗꯅ ꯁꯦ ꯃꯁꯤ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯍꯥꯏꯔꯒ ꯅꯥꯔꯤꯗ ꯊꯝꯃꯤ ꯍꯣꯏ ꯏꯃꯥ ꯄꯨꯁꯤꯜꯂꯒꯦ ꯅꯗꯦ ꯅꯪꯕꯨ ꯅꯅꯝꯌꯥꯏꯗ ꯁꯦꯜ ꯄꯤꯈ꯭ꯔꯕ꯭ꯔꯣ ꯃꯁꯤꯗ ꯊꯥꯔꯣꯅ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯤ ꯏꯃꯥ ꯏꯅꯝꯌꯥꯏꯗ ꯑꯩꯅ ꯁꯦꯜꯗꯨ ꯄꯤꯕꯅꯤ ꯑꯗꯨꯗ ꯏꯃꯥ ꯀꯩꯗꯧꯔꯕ ꯑꯩꯅ ꯁꯦꯜ ꯄꯤꯕꯗꯣ ꯏꯅꯝꯌꯥꯏꯅ ꯂꯧꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤ ꯃꯥꯗꯤ ꯂꯧꯈꯤꯗ꯭ꯔꯤꯕ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯝꯕꯅꯤ ꯏꯅꯝꯃꯗꯣ ꯑꯩꯅ ꯁꯦꯜ ꯑꯗꯣ ꯍꯦꯛ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕ ꯃꯇꯝꯗ ꯃꯑꯣꯡ ꯑꯃ ꯇꯧꯈꯤ ꯏꯃꯥ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯛꯈꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯃꯥ ꯏꯅꯝꯌꯥꯏꯅ ꯑꯗꯨ ꯌꯧꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯑꯩꯅ ꯄꯤꯕ ꯁꯦꯜꯗꯨꯅ ꯌꯥꯝꯗꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯅꯃꯧ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯈꯔꯗꯨꯗ ꯄꯤꯖꯕꯅꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯦ ꯃꯥꯒꯨꯝꯕꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯧꯗ ꯍꯦꯛꯇ ꯁꯥꯎꯕ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯂꯩꯇꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛꯇ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯒꯦꯗꯤ ꯈꯟꯗꯦ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯏꯅꯝꯃꯒꯤ ꯉꯁꯥꯏꯒꯤ ꯃꯇꯧꯗꯣ ꯅꯃꯧ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯤ ꯍꯥꯏꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯀꯞꯂꯤꯕꯕꯨ ꯀꯞꯀꯅꯨ ꯃꯥ ꯌꯦꯡꯉꯨ ꯑꯩꯅ ꯃꯥꯕꯨ ꯃꯥꯅ ꯈꯔ ꯑꯋꯥ ꯑꯅꯪ ꯑꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤꯗꯃꯛ ꯈꯔ ꯇꯧꯕꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯁꯤꯗꯩꯗꯤꯅꯦ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯍꯦꯛ ꯇꯧꯈ꯭ꯔꯔꯣꯏ ꯃꯇꯦꯡꯁꯤꯒꯤ ꯑꯃ ꯄꯥꯡꯂꯔꯣꯏꯗꯕꯅꯤ ꯃꯥꯒꯨꯝꯕꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯃꯧꯒꯤ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯍꯟꯕ ꯌꯥꯕ꯭ꯔꯣ ꯃꯄꯤ ꯇꯥꯍꯟꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯏꯗ ꯇꯧꯔꯤꯁꯦ ꯏꯃꯥ ꯏꯅꯝꯌꯥꯏꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯤ ꯑꯩꯒꯤꯗꯤ ꯃꯍꯥꯛꯇꯣ ꯏꯅꯝꯃꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯥꯅ ꯏꯅꯝꯌꯥꯏꯗ ꯂꯥꯟꯅ ꯈꯟꯕꯤꯒꯅꯤ ꯃꯥꯕꯨ ꯐꯠꯇꯅ ꯈꯟ ꯇꯥꯕꯅꯤꯅꯦ ꯑꯁꯨꯛ ꯐꯕꯤ ꯏꯃꯧꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯃꯍꯥꯛꯅ ꯁꯤꯟꯊꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯃꯧ ꯀꯞꯂꯔꯣꯏ ꯏꯅꯝꯌꯥꯏꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯇꯧꯔꯣꯏ ꯁꯤꯗꯩꯗꯤ ꯃꯥ ꯌꯦꯡꯉꯨ ꯍꯥꯟꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯡꯄꯥꯛ ꯍꯦꯛ ꯄꯥꯡꯂꯔꯣꯏꯗꯕꯅꯤ ꯊꯥꯔꯣ ꯏꯃꯨꯡꯗ ꯆꯪꯉꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯊꯥꯔꯣꯏꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯁꯦ ꯈꯖꯤꯛꯇꯤ ꯑꯣꯜꯂꯤ ꯏꯅꯝꯌꯥꯏ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯁꯦꯜ ꯄꯤꯌꯨ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨꯅ ꯅꯤꯔꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯣꯜꯂꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯑꯁꯥꯎꯕ ꯑꯃ ꯑꯩꯅ ꯐꯥꯎꯍꯟꯈ꯭ꯔꯕ ꯑꯗꯨꯅ ꯃꯊꯪ ꯏꯅꯝꯌꯥꯏꯅ ꯅꯤꯔꯕꯁꯨ ꯏꯃꯥꯅ ꯈꯛ ꯄꯤꯔꯔꯣꯏ ꯄꯥꯡꯂꯔꯣꯏ ꯁꯨꯝ ꯇꯧꯗꯨꯅ ꯑꯩꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯂꯪꯂꯥꯁꯤꯕꯨ ꯊꯥꯗꯠꯀꯅꯤ ꯃꯁꯤꯕꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯊꯥꯔꯣ ꯅꯠꯇ꯭ꯔꯦꯗꯅ ꯑꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯄꯥꯜ ꯊꯣꯡꯗꯅ ꯑꯐꯕꯤ ꯃꯤꯡꯊꯣꯜ ꯐꯪꯅꯕ ꯍꯣꯠꯅꯔꯤ ꯊꯥꯔꯣꯅ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅꯅꯦ ꯅꯁꯛ ꯅꯁꯥ ꯂꯣꯠꯂꯒ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯈꯔ ꯊꯦꯡꯂꯛꯄ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯆꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯣꯟꯅ ꯆꯪꯂꯛꯂꯒ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯀꯗꯕꯅꯤꯀꯣ ꯇꯝꯅꯕ ꯁꯥꯒꯗꯕ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯅꯆꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯛꯂꯒꯦ ꯍꯣꯏ ꯏꯆꯦ ꯅꯧꯄꯥꯅ ꯈꯪꯅ ꯇꯧꯔꯛꯂꯒꯦ ꯌꯥꯝꯅ ꯃꯥꯜꯍꯟꯒꯗꯕꯅꯤꯀꯣ ꯇꯝꯅꯕꯗꯣ ꯍꯣꯏ ꯏꯆꯦ ꯊꯣꯏꯕ ꯃꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯃꯇꯥꯎ ꯌꯥꯏꯐꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯆꯦꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯉꯥꯛꯇ ꯁꯦꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯑꯗꯣꯝꯗ ꯁꯣꯠ ꯕ꯭ꯔꯦꯛ ꯇꯧꯗꯨꯅ ꯑꯀꯤꯕ ꯄꯤꯅꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯍꯦꯛꯇ ꯍꯣꯠꯅꯔꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯅꯨꯡꯖꯤꯔꯦꯡ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯤꯟ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯊꯤꯟ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯍꯦꯛ ꯇꯧꯔꯤ ꯊꯣꯏꯕꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏꯅꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯑꯝꯇ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯇꯥꯔꯝꯕꯁꯨ ꯌꯥꯏꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯪꯒꯣꯜꯁꯤꯗ ꯐꯟ ꯐꯟ ꯍꯦꯛꯇ ꯆꯣꯡꯂꯝꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯟ ꯐꯟ ꯍꯦꯛꯇ ꯆꯣꯡꯏ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯂꯝꯕ ꯇꯣꯝꯕꯤ
ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯏ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕꯁꯤꯅ? ꯃꯨꯟꯅ ꯇꯥꯏ ꯐꯟ ꯐꯟ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ꯫ ꯍꯨꯔꯥꯟꯕꯔ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯁꯤꯕꯣ? ꯃꯪꯒꯣꯜꯗꯔ ꯀꯔꯤꯅꯣ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤꯗ? ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯒꯠꯂꯒ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ꯭ꯔꯅꯦ? ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯊꯥꯔꯣꯅ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ꯫ ꯏꯃꯥ ꯇꯥꯏꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯧꯕꯣ? ꯏꯃꯥ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯃꯄꯥꯜꯗ, ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯑꯩꯁꯨ ꯇꯥꯔꯤꯕꯅꯤꯅꯦ ꯈꯣꯟꯖꯦꯜꯁꯦ, ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯀꯤꯖꯩ ꯏꯃꯥ ꯑꯩꯗꯤ, ꯕꯨꯠꯀ ꯑꯣꯏꯔꯖꯥꯠꯂꯥ? ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ? ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯨꯔꯥꯟꯕꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏ, ꯍꯨꯔꯥꯟꯕ ꯑꯣꯏꯔꯒꯕꯨ ꯑꯁꯨꯝꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯛꯀꯗ꯭ꯔꯥ? ꯑꯩ ꯊꯥꯖꯗꯦ ꯏꯃꯥ, ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯍꯨꯔꯥꯟꯕ ꯆꯪꯂꯝꯂꯤꯕꯗꯨꯗꯤ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣ ꯑꯍꯤꯡꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯨꯔꯥꯟꯕ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯦꯡꯉꯣꯏ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ, ꯍꯨꯔꯥꯟꯕꯅꯤ, ꯍꯨꯔꯥꯟꯕ ꯆꯠꯈ꯭ꯔꯦ꯫ ꯀꯩꯗꯧꯕꯒꯤ ꯏꯃꯧꯅ ꯀꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯏꯃꯨꯡꯗꯅꯤ, ꯀꯔꯤꯁꯨ ꯀꯤꯐꯝ ꯊꯣꯛꯇꯦꯀꯣ꯫ ꯏꯃꯥ ꯌꯥꯔꯦ ꯌꯥꯔꯦ, ꯆꯪꯖꯔꯣ, ꯇꯨꯝꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯐꯃꯨꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ, ꯃꯊꯃꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯍꯧꯔꯦꯗꯅ, ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯇꯥꯏ꯫ ꯃꯊꯪꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯃꯄꯥꯜꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯉꯔꯥꯡꯗꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯃꯠꯇ ꯇꯥꯈꯤꯗꯕꯅꯤ꯫ ꯊꯣꯏꯕꯒ ꯌꯥꯏꯐꯕꯒꯅ ꯕꯨꯠ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯨꯠꯀꯤ ꯃꯑꯣꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯐꯛꯂꯥꯡ ꯃꯌꯥ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯔꯤ꯫ ꯊꯑꯣꯏꯅ ꯇꯣꯝꯕꯤꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯐꯛꯂꯥꯡ ꯃꯄꯥ ꯑꯗꯨꯗ ꯑꯗꯨꯝꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ, ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯑꯣꯏꯔꯦ꯫ ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣ ꯃꯁꯤꯕꯣ? ꯅꯨꯃꯤꯠꯀꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯆꯪꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕꯁꯤꯗ ꯌꯥꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯎꯏ꯫ ꯍꯩ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯄꯥꯜꯗ ꯂꯩꯔꯤꯕꯗꯣ? ꯍꯩ ꯍꯨꯔꯥꯟꯕ ꯁꯥ, ꯅꯈꯣꯏ ꯂꯩꯔꯝꯃꯣ ꯈꯪꯒꯅꯤ꯫ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯍꯤꯡ ꯑꯁꯤꯗ? ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ, ꯂꯩꯔꯝꯃꯣ ꯈꯪꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯗꯪ ꯗꯪ ꯑꯃꯨꯛ ꯊꯤꯜꯂꯤ, ꯑꯃꯨꯛ ꯆꯦꯜꯂꯤ, ꯑꯃꯨꯛ ꯎꯋꯥ ꯎꯋꯥ ꯂꯥꯎꯏ꯫ ꯃꯅꯤꯡ ꯇꯧꯈ꯭ꯔꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯈꯜꯂꯛꯏ꯫ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ? ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯂꯥꯎꯕꯁꯤꯗ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯥꯔꯤ꯫ ꯅꯠꯇꯦ, ꯇꯁꯦꯡꯅ ꯂꯥꯏ ꯇꯤꯟꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯕꯨ ꯂꯥꯏ ꯇꯤꯟ? ꯀꯩꯅꯣꯗ, ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯛꯄꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯗ꯭ꯔꯤ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯤ, ꯇꯞꯅ ꯑꯃꯨꯛ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯌꯨꯛꯅꯤ꯫ ꯊꯥꯔꯣꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯗ ꯍꯥꯏꯔꯤ꯫ ꯏꯃꯥꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯕ꯭ꯔꯣ? ꯃꯤꯀꯞ ꯑꯝꯇ ꯊꯣꯛꯇꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦꯅꯦ? ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦꯕ꯫ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯠꯇ ꯍꯦꯛ ꯇꯨꯝꯈꯤꯗꯦ꯫ ꯅꯃꯧ ꯇꯁꯦꯡꯅ ꯀꯤꯔꯦ ꯏꯃꯥ꯫ ꯏꯃꯥꯅ ꯅꯍꯥꯟꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯅ ꯈꯟꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯃꯧ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕ ꯃꯥꯟꯗꯦꯀꯣ? ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯏꯃꯥ꯫ ꯇꯣꯝꯕꯤ ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯥꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯧ ꯅꯨꯄꯤꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯏꯃꯥꯁꯨ ꯇꯥꯏ, ꯂꯣꯏꯅ ꯇꯥꯏ꯫ ꯏꯃꯥꯁꯨ ꯈꯜꯂꯨꯔꯒ ꯍꯨꯔꯥꯟꯕ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯅꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯣꯏ꯫ ꯏꯃꯥꯁꯨ ꯂꯥꯏ ꯇꯤꯟ ꯑꯃ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯅꯆꯥꯅꯨꯄꯥꯁꯨ ꯉꯔꯥꯡꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯏꯄꯥꯟ ꯌꯥꯎꯕ ꯆꯠꯂꯨꯕꯗ ꯍꯤꯗꯥꯛ ꯇꯞ ꯊꯛꯂꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯇꯨꯝꯈꯤꯕꯗꯨꯅ ꯑꯩꯅ ꯐꯅ ꯍꯧꯗꯣꯛꯄꯗꯁꯨ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯀꯌꯥꯝ ꯀꯤꯅ ꯑꯩ ꯂꯦꯜꯂꯤ ꯏꯃꯥ꯫ ꯐꯔꯦ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ, ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯃꯧꯅ ꯀꯔꯤꯒꯤ ꯀꯤꯒꯅꯤ? ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯧ ꯏꯕꯦꯝꯃ꯫ ꯂꯥꯏ ꯇꯤꯟꯕꯨ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕ ꯇꯥꯔꯦ꯫ ꯏꯃꯥ, ꯍꯥꯏꯒꯨꯝꯂꯗꯅ ꯂꯥꯏ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯅ ꯐꯅꯤ꯫ ꯌꯨꯝ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯗꯤ ꯋꯥꯈꯜꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯔꯅꯤ ꯈꯔ꯫ ꯐꯠꯇꯕ ꯂꯩꯔꯝꯂꯕꯁꯨ ꯂꯥꯏ ꯀꯣꯛ ꯈꯨꯔꯝ ꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯐꯔꯦ, ꯏꯃꯧꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯀꯅꯥꯗ ꯌꯦꯡꯒꯅꯤ ꯇꯧꯔꯤꯕꯁꯦ? ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗ ꯃꯥꯏꯕꯤ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯟꯅꯕ ꯇꯥꯔꯦ꯫ ꯏꯃꯥ, ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯌꯦꯡꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯒꯤꯗꯤ
ꯑꯩꯈꯣꯏ ꯏꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯥꯏꯕꯤ ꯑꯃ ꯂꯩꯌꯦ ꯌꯥꯝꯅꯁꯨ ꯍꯩꯕ ꯃꯤꯅꯁꯨ ꯌꯥꯝ ꯄꯥꯝꯅꯕ ꯃꯥꯕꯨ ꯑꯣꯏꯅ ꯀꯧꯔꯒ ꯌꯦꯡꯍꯜꯂꯁꯤ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯏꯃꯧꯅ ꯍꯥꯏꯔꯕꯅꯤꯅ ꯅꯃꯥꯒꯅꯦ ꯄꯥꯎ ꯐꯥꯎꯅꯔꯣ ꯑꯗꯨꯒ ꯑꯊꯨꯕꯗ ꯁꯤꯗ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯍꯥꯏꯅꯔꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯋꯥꯁꯦ ꯏꯃꯥꯗꯁꯨ ꯍꯥꯏꯔꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯇꯥꯟꯖꯥꯁꯤ ꯂꯧꯗꯨꯅ ꯊꯥꯔꯣ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯃꯃꯥꯒ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯁꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯦꯄꯣꯛꯅ ꯊꯥꯖꯔꯦ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯌꯥꯔꯦ ꯑꯩꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯁꯨ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤꯁꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣꯅꯦ ꯏꯃꯥꯒ ꯈꯪꯅꯕ ꯃꯥꯏꯕꯤ ꯅꯝꯁꯪ ꯁꯪꯕ ꯏꯃꯥꯕꯣꯛ ꯑꯃꯨꯕꯤ ꯂꯩꯔꯤꯗꯨꯗꯤ ꯍꯣꯏꯅꯦ ꯂꯩꯅꯦ ꯃꯉꯣꯟꯗ ꯍꯥꯏꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯁꯦꯜ ꯈꯔ ꯄꯤꯔꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ ꯃꯍꯥꯛꯁꯨ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅꯒ ꯌꯥꯗ ꯂꯥꯛꯇꯕ ꯉꯝꯕ ꯅꯠꯇꯦꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗꯨꯗꯤ ꯋꯥꯁꯦ ꯌꯥꯝ ꯂꯥꯏꯔꯦ ꯀꯩꯅꯣ ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗ ꯆꯠꯂꯨꯁꯤ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯇꯧꯔꯨꯁꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯇꯧꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯇꯧꯔꯗꯧꯅꯤ ꯀꯩꯅꯣ ꯁꯤ ꯍꯧꯒꯠꯂꯣ ꯆꯠꯅꯕ ꯇꯧꯁꯦꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤ ꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯁꯅꯥꯖꯥꯎꯕꯤꯅ ꯑꯃꯨꯕꯤ ꯏꯃꯥ ꯏꯆꯥ ꯂꯥꯛꯂꯤꯕꯅꯤ ꯁꯤꯌꯥ ꯀꯔꯤ ꯂꯩꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯃꯔꯝ ꯑꯃ ꯂꯩꯅꯦ ꯅꯪꯒ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯊꯥꯔꯣ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯏꯟꯗꯣꯝꯆꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯅꯕ ꯏꯟꯗꯣꯝꯆꯥꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯅꯃꯥꯅ ꯆꯥꯍꯧꯅꯗꯅ ꯂꯥꯛꯂꯤꯕꯁꯤꯅꯗꯤ ꯑꯔꯥꯏꯕ ꯋꯥ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯦꯕꯣ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤꯗ ꯈꯨꯠꯂꯥꯏ ꯆꯥꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯃꯈꯥꯗꯤ ꯌꯥꯝꯅ ꯄꯣꯜꯂꯦ ꯑꯃꯨꯕꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ ꯏꯁꯦ ꯋꯥꯈꯣꯏ ꯇꯧꯒꯨꯝꯁꯤ ꯍꯣꯏꯗ ꯍꯦꯛꯇ ꯍꯥꯏꯁꯤ ꯃꯉꯥꯏ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯣꯡꯂꯤꯕ ꯃꯐꯝ ꯑꯗꯣ ꯅꯨꯄꯥꯕꯨꯗꯤ ꯃꯊꯟꯇꯅꯤ ꯑꯗꯨꯗ ꯅꯤꯉꯣꯜ 3 ꯑꯃꯁꯨ ꯌꯥꯎꯕ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯁꯨ ꯍꯦꯛꯇ ꯃꯈꯣꯏꯗ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯏꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯅꯤꯡ ꯇꯧꯅ ꯂꯩꯕ ꯄꯥꯝꯖꯕ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯂꯒ ꯁꯤꯃ ꯄꯤꯌꯨ ꯁꯤꯃ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗ ꯃꯈꯣꯏꯗꯧꯁꯤ ꯆꯥꯛꯂꯤ ꯃꯅꯦꯝ ꯑꯗꯨꯅꯁꯨ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯕ ꯏꯆꯥꯁꯤꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦꯗꯣ ꯎꯁꯤꯟ ꯅꯥꯁꯤꯟꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯃꯗꯤ ꯃꯔꯤ ꯇꯠꯅꯕ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯏꯅꯥꯎ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯦ ꯄꯠ ꯍꯦꯛ ꯊꯥꯗꯠꯄ ꯃꯅꯦꯝꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯍꯦꯛ ꯅꯨꯡꯁꯤꯍꯟꯗꯕ ꯃꯈꯣꯏꯅ ꯉꯥꯡꯂꯛꯄ ꯋꯥꯗ ꯍꯦꯛꯇ ꯄꯪꯁꯥꯎꯗ ꯁꯥꯎꯍꯟꯕ ꯑꯁꯨꯝꯅ ꯇꯧꯅꯕ ꯑꯃꯨꯛꯇ ꯅꯪꯅ ꯈꯔ ꯇꯧꯕꯤꯌꯨꯕ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯈꯔꯗꯤ ꯂꯨꯏꯀꯣ ꯀꯗꯥꯏꯗꯒꯤ ꯂꯨꯕ ꯋꯥꯅꯣ ꯂꯣꯏꯅ ꯁꯤꯟꯗꯣꯛꯇꯅ ꯊꯝꯂꯕ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯍꯤꯡꯗ ꯇꯝꯅꯕ ꯁꯥꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯋꯥ ꯄꯜꯂꯛꯄ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯊꯥꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯟꯗꯣꯝꯆꯥꯅ ꯍꯣꯔꯦꯟ ꯂꯥꯏ ꯍꯦꯛꯇ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯌꯦꯡꯁꯤꯟꯅꯔꯣ ꯃꯗꯨꯗ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯇꯤꯟ ꯂꯩꯔꯦ ꯂꯥꯏꯇꯤꯟꯁꯦ ꯃꯤꯅ ꯊꯥꯖꯤꯜꯂꯛꯄꯅꯤ ꯁꯥꯒꯩ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯅꯤꯉꯣꯜ ꯑꯃꯅꯅꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣꯕ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯕꯨ ꯅꯍꯥꯟꯗ ꯊꯋꯥꯏꯁꯤ ꯈꯨꯕꯥꯛꯇ ꯍꯥꯞꯈꯤꯗ ꯉꯥꯏ ꯍꯟꯗꯛꯁꯤ ꯑꯩ ꯂꯥꯏꯕꯛ ꯑꯃ ꯏꯁꯨꯝ ꯆꯨꯝꯃꯦ ꯁꯤ ꯑꯩꯕꯨ ꯇꯧꯕꯤꯗꯕ ꯌꯥꯗꯦꯀꯣ ꯀꯩꯁꯨ ꯂꯨꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯅꯪꯒꯤ ꯍꯥꯏꯕꯨ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯌꯥꯝ ꯂꯨꯅꯤꯒꯦ ꯏꯆꯦ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯑꯃꯨꯕꯤ ꯁꯦꯜ ꯑꯗꯨ ꯎꯕꯗꯒꯤ ꯏꯆꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯀꯟꯅ ꯁꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯒꯦ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯏꯆꯦ ꯑꯗꯨꯅꯦꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯊꯕꯛꯁꯦ ꯇꯧꯔꯨꯔꯗꯧꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯒꯤ ꯃꯔꯤꯗꯨꯗ ꯊꯥꯗꯠꯂꯒ ꯂꯣꯏꯔꯦ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯥꯝꯅ ꯐꯕ ꯃꯧꯅꯤꯗꯅ ꯈꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯗꯨ ꯌꯧꯔꯦ ꯊꯥꯔꯣꯅ ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯑꯩꯅ ꯏꯃꯥꯗ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯃꯍꯥꯛꯁꯤꯅꯤ ꯃꯥꯏꯕꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤꯅꯤ ꯏꯃꯥ ꯃꯥꯅ ꯍꯩꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯄꯣꯛꯄꯗ ꯁꯤꯔꯕ ꯑꯉꯥꯡꯗꯣ ꯃꯥꯅ ꯂꯥꯏꯊꯧ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯤꯡꯍꯟꯕ ꯉꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯗ ꯃꯥꯕꯨ ꯀꯧꯕ ꯆꯠꯂꯨꯕꯗ
ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯇꯤꯟ ꯌꯦꯡꯅꯕ ꯂꯩꯔꯝꯃꯤ ꯏꯃꯥꯒꯩꯒꯅ ꯑꯩꯈꯣꯏꯗ ꯆꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯕꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ ꯍꯥꯏꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯖꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤꯅꯤ ꯑꯃꯨꯕꯤ ꯃꯥꯁꯨ ꯑꯁꯤ ꯌꯧꯅ ꯊꯥꯒꯠꯇꯨꯅ ꯋꯥ ꯍꯥꯏꯕꯤꯕꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎꯏ ꯇꯣꯝꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯅꯥꯎ ꯍꯦꯛꯇ ꯀꯧꯔꯒꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯍꯥꯟꯁꯨ ꯉꯔꯥꯡꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯇꯥꯕꯗ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯇꯧꯔꯛꯂꯕꯅꯤ ꯑꯩꯅꯗꯤ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯃꯧꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯕ ꯅꯪꯅ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯝꯃꯨ ꯂꯥꯏ ꯇꯤꯟ ꯑꯣꯏꯔꯝꯂꯒꯅ ꯍꯦꯛꯇ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯁꯤ ꯍꯣꯏ ꯏꯁꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯦꯛꯇ ꯊꯧꯔꯥꯡ ꯇꯧꯏ ꯑꯃꯨꯕꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯠꯇ ꯀꯥꯎꯗꯦ ꯁꯅꯥꯖꯥꯎꯕꯤꯅꯁꯨ ꯏꯪꯒꯤꯠ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯏ ꯇꯣꯝꯕꯤ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯨꯟꯅ ꯇꯥꯏ ꯑꯃꯨꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯥꯏ ꯌꯦꯡꯕ ꯍꯦꯛꯇ ꯍꯧꯏ ꯍꯩꯕ ꯍꯩꯇꯕ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅꯕ ꯍꯦꯛꯇ ꯇꯧꯔꯛꯏ ꯂꯥꯏ ꯅꯨꯡꯁꯤꯠ ꯀꯥꯡꯕ ꯑꯃꯒꯨꯝ ꯇꯧꯔꯛꯂꯒ ꯃꯁꯤꯗꯨꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯏꯁ ꯏꯃꯣꯝ ꯑꯣꯏꯄꯤ ꯅꯪꯒꯤ ꯏꯪꯈꯣꯜ ꯆꯥꯏꯀꯣꯏ ꯅꯨꯡꯁꯤꯗꯤ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯀꯌꯥꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯇꯨꯅ ꯂꯩꯔꯤꯅꯤ ꯏꯁ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯤꯏ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯌꯦꯀꯣ ꯁꯥꯒꯩ ꯑꯁꯤꯗ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯑꯣꯏꯈꯤ ꯑꯣꯏꯒꯤ ꯂꯝꯇꯥꯡ ꯑꯣꯏꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯍꯜꯂꯛꯄꯅꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯕꯤ ꯉꯛꯄ ꯐꯥꯎꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯁꯤꯗ ꯊꯥꯔꯣꯅ ꯏꯃꯥ ꯅꯃꯧꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯣ ꯆꯨꯝꯂꯦꯗꯅ ꯏꯃꯧꯅ ꯀꯔꯤ ꯆꯤꯡꯅꯔꯤꯕ ꯏꯃꯥ ꯃꯥꯏꯕꯤꯁꯤꯅ ꯐꯥꯎꯔꯛꯂꯤꯕ ꯂꯩꯐꯥꯎ ꯑꯁꯤꯃꯛꯅꯤ ꯆꯤꯡꯅꯔꯤꯕ ꯃꯁꯤꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯂꯥꯏꯊꯧ ꯑꯃꯨꯛꯇ ꯇꯧꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯒꯤ ꯈꯨꯔꯨꯝ ꯊꯣꯛꯂꯤ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯊꯥꯔꯣꯅ ꯍꯪꯉꯤ ꯏꯃꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯏꯅꯝ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯅꯥ ꯑꯣꯏꯅꯤ ꯃꯁꯤꯗ ꯇꯣꯝꯕꯤꯅꯤ ꯌꯥꯝ ꯁꯥꯎꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯝꯒꯅꯤ ꯃꯈꯣꯏ ꯑꯃꯠꯇ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯏ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯃꯃꯥꯏꯒꯤ ꯃꯐꯝꯗꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯑꯃꯠꯇ ꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯔꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯦꯗꯅ ꯊꯥꯔꯣꯒꯤ ꯊꯧꯏꯟꯁꯤꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯈ꯭ꯔꯦ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗꯅꯤ ꯃꯄꯥꯜꯗꯒꯤ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯏ ꯅꯤꯡꯊꯦꯝꯅ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯏꯅꯥꯀꯥ ꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯇꯣꯝꯕꯤꯁꯨ ꯇꯥꯔꯦ ꯊꯥꯔꯣꯁꯨ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯏ ꯅꯤꯡꯊꯦꯝꯅ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯃꯁꯛ ꯑꯁꯤ ꯌꯦꯡꯁꯤ ꯃꯩꯗꯣ ꯑꯃꯨꯛꯇ ꯊꯥꯟꯖꯤꯜꯂꯣ ꯊꯥꯔꯣꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯏꯐꯕ ꯑꯣꯏꯔꯝꯂꯦ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯍꯦꯛꯇ ꯐꯨꯏ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯂꯥꯏꯇꯤꯟ ꯁꯥꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯅ ꯍꯣꯠꯅꯔꯤꯕꯁꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯐꯨꯏ ꯑꯃꯨꯛ ꯀꯥꯎꯏ ꯇꯣꯝꯕꯤꯅ ꯐꯨ ꯏꯕꯨꯡꯉ ꯐꯨ ꯍꯨꯔꯥꯟꯕ ꯃꯆꯥ ꯐꯨ ꯂꯥꯏ ꯇꯤꯟꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥ ꯑꯣꯏꯔꯦ ꯐꯨ ꯁꯥꯎꯅ ꯍꯦꯛꯇ ꯐꯨꯏ ꯊꯥꯔꯣꯗꯤ ꯄꯥꯈꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯕ ꯍꯧꯅꯗꯦꯗ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯈꯔ ꯐꯨꯔꯗꯤ ꯇꯣꯛꯂꯣ ꯇꯣꯝꯕꯤꯅ ꯐꯨꯒꯗꯕꯅꯤ ꯏꯕꯦꯝꯃ ꯃꯈꯣꯏꯒꯨꯝꯕꯁꯤꯗꯅꯦ ꯃꯤꯅꯨꯡꯁꯤ ꯄꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯅꯗꯦ ꯊꯣꯡꯒꯥꯜꯗꯅ ꯊꯣꯏꯕ ꯂꯩꯔꯦ ꯂꯣꯏꯔꯦꯗꯅ ꯐꯥꯎꯔ ꯃꯥꯜꯂꯤꯅꯤ ꯐꯨꯔ ꯃꯥꯜꯂꯤ ꯃꯈꯣꯜ ꯇꯥꯏꯅꯤ ꯇꯣꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯧ ꯌꯥꯏꯐꯕꯗꯨ ꯐꯥꯎꯔꯦ ꯌꯥꯏꯐꯕ ꯆꯩ ꯃꯌꯥꯝ ꯑꯃ ꯆꯥꯔꯕꯗꯨꯗ ꯁꯤꯕ ꯇꯥꯔꯦ ꯃꯥꯕꯨ ꯂꯩꯀꯥꯏꯗ ꯇꯥꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨꯡꯗ ꯊꯥꯗꯣꯛꯄꯤꯌꯨ ꯏꯆꯦ ꯊꯥꯔꯣꯅ ꯍꯥꯏꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯔꯤ ꯏꯆꯦ ꯊꯥꯔꯣꯒꯤ ꯃꯧꯄꯥ ꯊꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯂꯥꯛꯈꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯇꯝꯗꯕ ꯁꯥꯈꯤꯕ ꯀꯌꯥꯗꯨꯁꯨ ꯑꯩꯈꯣꯏꯅꯤꯅ ꯇꯧꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯆꯦ ꯊꯥꯔꯣꯅ ꯇꯧ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯖꯕꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯂꯦ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯁꯅꯥꯖꯥꯎꯕꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯗꯥꯔꯤꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯩꯅꯣ ꯑꯁꯨꯛ ꯉꯟꯅ ꯅꯝꯕꯨ ꯑꯁꯤꯒ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯔꯒ ꯀꯞꯄꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ
ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤ꯫ ꯍꯥ, ꯀꯔꯤꯒꯤ ꯏꯁꯥꯕꯨ ꯃꯈꯣꯏꯅ ꯇꯥꯟꯊꯣꯔꯛꯂꯤꯕ? ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯤ꯫ ꯏꯁ, ꯀꯔꯝꯅꯣ ꯁꯤꯗꯤ? ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯈꯣꯡꯐꯝ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯊꯟꯇ ꯈꯪꯖꯔꯛꯂꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤ, ꯀꯌꯥꯗ ꯃꯇꯧ ꯃꯥꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ, ꯃꯧ ꯑꯐꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤ, ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯃꯔꯝꯆꯠ ꯑꯗꯨꯅꯅꯤ ꯏꯁꯥꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ꯫ ꯃꯇꯤꯛ ꯆꯥꯏ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ? ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ? ꯃꯩ ꯑꯗꯨꯃ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯃꯗꯨ ꯌꯥꯎꯅ ꯆꯥꯛꯊꯦꯛꯂꯛꯂꯕꯗ ꯑꯐꯕꯤ ꯁꯥꯔꯨꯕ ꯊꯥꯔꯣꯁꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯌꯧꯈꯤꯔꯝꯃꯤ꯫